लाइरबदगी इना खुन फोबगी खुंचेट मंगलान सिंह यंगनबगी नंग कनानो कदाइदगी लाकपनो नपोक लमदमना कदाइदनो नंगबो सोगतपिनबा कना लेबा लेतबा वांग सिंगसिगी मतंगदा खंथबगी दरकार सुंगलै लेति अयाम्बा मिसिंगना मसी खल्लगा दुम लेथोकनै मसीगी पाखुम थीनबा मिसिंगना होनादुना दुम लैनै अदुबु नसागी पांगल अमदी नोंबा कनबना नंगी लाइबकपु ओंथोकचबा ngamani si phau panba yai madudi nang nasagi laibakpu ithokchaba ngammi punsida rejection amata mayok nadana mai pakiba adugumba personality amata malemda leiram loi khudingmak amanatri amada shoidana problem kaya mayok naraba tungdata mai paknaba ngaktani ngasidi mahak malemda khwaidagi mai pakiba miyosinggi manungda amani mai pakraba miyosinggi mafamdasu ngasi nangna thengnari rejection gi chena to makhoi su thengnaki मसीगी अर्थदी चाही क्यागी मांगदा मखोइदा लेरंबा अपॉर्चुनिटी दो ngasi nangi naktasu madugi opportunity dumak lei haibani bu eradi karigi amuk panthariba sembiyu nasabo sigumba ma madu khudingmakna nangum oiningba pamna kadaba nasabo dukki matik thoidokna sembiyu madudi leisema masu nangu mai pakhanna ba hotnabada shoidana saruk yaragadaba rejection ki arthadi nang mai thire haibnati rejection ki arthadi nang thawai hakchang yauna amukhan hotna bi khwaibani problem di mi khuding maki mafam da su lagi adubu khetnari badi nang karamna problem singduga mayok ne haibuduni nong churakpa kanda uche khuding nong dagi hingnaba maige tamna paisilli but eagle di nong dagi hingnaba nongdon wangmalan paikhatli aduga maduda mana nungai balawjei isagi manglanbu mangphauna hanbagi damak hotnabada nangi wahaina natti ahinga nang mayoknaba tai wafam sibu malemda khwaidagi best footballer ama oina khangnariba Cristiano Ronaldo gi punsina achumba praman pibiri mahak malemgi khwaidagi henna ina khunba sanaroi single lista top 3 da challaba sanaroi amani magi mai pakpabu laibaki khudol ni khanbirunu maramdi magi leptana nomba kanbagi mahaina Cristiano Ronaldo na magi sanabagi perfection level bu khwaidagi wangpa thakta yonba ngamkhibani Portugal gi fansal media bhagi yamna lairaba imung amada Cristiano Ronaldo 1985 ki February tang manga da pokhi magi asingba ming Cristiano Ronaldo dos Santos Aveiro kawi magi apokpagi ming Jose Dennis Aveiro kawi magi apokpa municipal corporation gi gardener amoina thoburami dugalloinana extra income gi damak kitman gi sakamda part time service tawrami magi father gi income na imungi kharcha wan konarami Ronaldo gi apokpi gi ming Maria kawi magi apokpi su imungi kharcha konna ba hotna bada mi gi yumda chattuna siengba sitpa amadi thongba gi thabak su tawrami Ronaldo machin manaw mari gi manungda khwaidagi atomani Ronaldo gi father America ki actor amadi president oiramba Ronald Reagan ki fan amani masigi maramna Cristiano na popakanda magi father na magi mingda Ronaldo hapki Ronaldo gi angang oiringe gi punsi yamna laira anang kaya ga mayok narakhi achauba imung amu oibana Ronaldo magi brother and sister ga punna ka amatada hibin tumin narakhi Ronaldo angang oiringe digi lairik laisuda interest leramdi lairik ki mahutta mahak sana khotna badana hena thwa yorami aduna ma ki education gi proper degree amata su leramdi Ronaldo gi school life tagi hauna yamna fajana football sana bahuki aduna mahak school gi satra singi manungda yamna popular oiki adu ma gi teacher gi mafam dadi Ronaldo manglaba satra amani hena khalami ma angang oiringai da yamna ngausinarami unfortunately nongmadi magi teacher gi mathakta chair langsilubadagi school dagi terminate tawrakhi football na magi khwaidagi henna pamjaba masana ama oibana magi age group ki mamanaba singdagi changdamnabada mana khwaidagi henna faba sanaroi ama oirami madudagi Ronaldo gi mamana Ronaldo bu hojik football khaktada focus pikadabani haina decision lawrami Ronaldo magi chahi supnagi Nepal tamak subada Endorin ha sports club ki oina sanaba horakhi tapna mahak matamga konana sanabada hena improve oirakhi 1995 ta mahakna Portugal gi national club ta join tawki madugi tungda
mahak chahi 32 subada sporting CP da trial tawki magi performance yamna fajaki aduna mahak pu club na 1500 euro piduna sign tawnaki club ta join torabagi tungda masagi chahi 32 subada mahak makhoigi hometown dagi Lisbon gi nakta leiba El Cochit koba mafamda shift tawki adudagi mahak hena faba sanaroi oirakhi mahak chahi 13 surakpadadi mahak leibaki national footballer ama oigedabani haina decide tawki magi mamana magi nungi talent pu khangba kanda Ronaldo na mamagi advice ki tunginna magi academic career bu discontinue tawki aduga amu magi wakal supnagi football khaktada focus tawki magi naknaba singi tunginna Ronaldo chaba thakpa hippa tumba matam khudingda football khakta oirami haibadi tumba chaba matam khuding football tagi wakhalda tauduna leirami magi chahi 35 surakpada magi hakchang thamoigi yamna kallaba sathiba leina racing heart kamayok nakhi masi adugumba leina oirami madudi mahak magi football gi career thadok pagi darkar oikhi tayumasung magi sanabada dukki matik will power leibagi maramna doctor singi advice ta surgery tobagi warep lawki madugi surgery do magi punsigi yamna khudong thiningai oikhi surgery gi matam kharani gi tungda doctor gi restriction gi mayokta Ronaldo amuk khanna field da sanabagi damak lakhi chaitra truk ki punsida mahak sporting CP team gi oina tongan tongan ba level da haibadi under 16 under 17 under 18 B team amadi final team gi oina sanaki madusu supnagi season amakhakta da sanaki 2002 gi October tang 3 ta Ronaldo Premier League ta hanba khong thangjinki magi ahanba entry match ta Ronaldo na yamna fajaba goal ani chankhi 2003 da FIFA Champion League ta Ronaldo na Manchester United ki mayok ta sanabagi khudong chab phangki hariba match sida magi presentation yamna mak phajaki maduda Manchester United ki manager Alex Ferguson na Ronaldo gi masana da yamna impress oikhi Ronaldo da aduki matik impress oikre madudi chahi duda Ronaldo bu 12.24 million euro da magi team gi oina sign tawnaki adugi tungdadi Ronaldo gi laibak pumon onkirami mahak mathang amagi tungda ama awangba thakta yowungamki adubu 2005 da magi mafamda magi punsigi khwaidagi phattaba tanja adu yorakhi haibadi magi father manung matam chadana expired oikhi mahak magi father ga yamna close oirami aduna magi father na expired oikhiba magi thamoi aduki matik sokhi madudi mahak matam kuina public ta lakhidi Ronaldo gi father gi sibagi maram kahenna yu thakpagi maram na oirami Ronaldo ayamba matamda magi father bu yu thakpa tokna bahai jerami adubu magi father na kanagisu wataramde thaudoksina magi mafamda yamna chawba influence ama pibirami madudi ngasi fawbada mahak yuda kut fawba soktri 2006 da mahak Portugal football team gi maruoiba sanaroi amsu oikhi chahidugi world cup ta magi team na semi final fawba yobungamki loinana Ronaldo bu Portugal football team gi captain oina sukhanki matamga konana mahak miyamgi yamna pamnaba sanaroi amsu oirakhi entire world da magi football gi talent ka lamba tawnaba kana amata lekhide Manchester United ta thoidopa career semlabagi tungda 2009 gi May tang 10 da Ronaldo Spain gi club Real Madrid ki oina sanabagi damak sign tawnaki masigi damak club na Manchester United ki mafamda 80 million euro pikhi sidagi Ronaldo Malemgi khwaidagi hena tangba most expensive player of the world oikhi mahak hojik for Real Madrid ki oina sanari aduna maram oiraga mahak mathang chahi khudingi yamna fajaba presentation piduna lakli Ronaldo ngasigi matumgi khwaidagi hena pamnaba sportsman amasuni mahak mioi crore gi inspiration su oiri mahak hojik fawbada record kaya achieve tobangam khre 2014 gi FIFA World Cup ta apun bada goal Nepal gi record chu tawki Ronaldo
मागी वर्ल्ड कप अहुमदा ख्वाइदगी हेना गोल 50 चनखी अदुबु मरैबाग पोर्टुगाल दी अमुक्तसु वर्ल्ड कप लौबंगमद्री अदुबु रोनाल्डो ना माई पाकपगे अनोबा रिकॉर्ड अमदी थंबीरी रियल मैड्रिड की ओइना सानरिंगे कांदा रोनाल्डो ना ट्रॉफी 35 दा माई पाकी मदुदा ला लीगा टाइटल अमदी चैंपियनशिप टाइटल सु याउखी रोनाल्डो की गोल्डन पीरियड हायरगदी 2018 दा अमुक इटाली की फुटबॉल क्लब जुवेंटस ना 100 मिलियन यूरो दा रोनाल्डो का साइन तौदुना above 30 years की सानरोई सिंह की हिस्ट्री दा हौजिक फावदा ख्वाइदगी तांगबा कॉन्ट्रैक्ट ओइखी क्रिस्टियानो रोनाल्डो की होल लाइफ दा हौजिक फावदा टाइटल अमदी अवार्ड कया एचिव तौखरी 2015 दा पोर्टुगीज फुटबॉल फेडरेशन ना महाकपु बेस्ट पोर्टुगीज ऑफ फुटबॉल प्लेयर की टाइटल पीबिखी 2016 and 17 दा रोनाल्डो वर्ल्ड की हाईएस्ट पेड एथलीट्स ओइखी महाक टाइम मैगजीन की 100 मोस्ट इन्फ्लुएंशियल पीपल की लिस्ट सु चनखी रोनाल्डो चैंपियंस लीग टाइटल मंगा एचिव तौखरबा अदुगुंबा अमत्ता ओइरबा फुटबॉल प्लेयर अमसुनी क्रिस्टियानो रोनाल्डो की चैरिटी वर्क खरा पल्लबदा क्रिस्टियानो रोनाल्डो मागी फुटबॉल की इनकम सुपनगी मसा खक्तदा चादिंग तौदे एक्सपेंड तौदे मागी पैसा मियाम की फनबगी तमक्सु एक्सपेंड तौई हाइनबा लई रोनाल्डो मसा खक्तगी एक्सपेंस ना अंगांग चातुक्तगी सुहेना लेबा ऑर्फेनेज अमसुरन तौरी 2012 की नवंबर थादा रोनाल्डो ना मागी गोल्डन बूट ऑक्शन तौथोक्तुना मदुदगी फंगलपा रुपीस 13,000 करोड़ की सेनफमबु रोनाल्डो ना गिरजा अमदी स्कूल साबगी दमक तोने तौथोखी रोनाल्डो ना ngasi fawda magi hakchangda tattoo amata jekhande maramdi mak regular blood donor amasuni business sector da Ronaldo ki monopoly 2013 da Ronaldo na CR7 haina koba masagi brand launch tauki magi brand sigi manungda masamaki fizol clothing line su start tauki magi brand sibu expand tawbagi damak 2015 da magi footwear line su start tauki mahakna Eden perfume ka punna क्रिस्टियानो लीगेसी मिंगदा मसागी परफ्यूम लॉन्च तौखी मदु मियामना सुथोइदोकना पामनखी रोनाल्डो ना मागे फिटनेस पु योग चदुना थंबगी पांदमगा लोइनना 2016 दा मसागी बिजनेस दा खोंदारखी अमेरिका की हेल्थ क्लब अमा क्रंच का पुन्ना खुदसमनदुन रोनाल्डो ना CR7 जिम लॉन्च तौखी नुमित खरनिदा मदुगी ब्रांचिंग ऑल ओवर वर्ल्ड एक्सपांड होइखी रोनाल्डो ना पोर्टुगल की ख्वाइदगी चौबो होटल ग्रुप का पुंदुना CR7 मिंगदा लग्जरी होटल चेन की स्टार्ट तौखी मसीगी दमक रोनाल्डो ना 60 मिलियन यूरो हाइबदी इंडियन करेंसी दा 530 करोड़ इन्वेस्ट तौखी रिपोर्ट अमगी तुंगिना 2021 दा मसीगी ब्रांच अमा पेरिस तसु ओपन तौखी टेक्नोलॉजी ना नोंमगी ग्रोथ ओइरकपसी उरगा 2017 दा रोनाल्डो ना 7 एजेंट कौबा मागे टेक्नोलॉजी कंपनी अमसु स्टार्ट तौखी मसीगी कंपनी असिना यामना जांगना स्पोर्ट्स इंडस्ट्री दा मपुंग फाना होंगबा पुरकलगनी रोनाल्डो के कार कलेक्शन जेट प्लेन अमदी मागी लेफम युमगी मतंग दा खजिक पनबा तारगदी स्पेन की कैपिटल मैड्रिड दा रोनाल्डो की लग्जरियस पैलेस कुमलबा युम अमलै मदुमागी इमुंगी मी सिंगा पुन्ना लई मदुगी युमदुगी ममल 8 मिलियन डॉलर ने इंडियन करेंसी दा चौराकना 80 करोड़ की मथक्ता ओइगनी सिगी सु मथक्ता न्यूयॉर्क ता ख्वाइदगी तांग बिल्डिंग ट्रम्प टावर दसु रोनाल्डो की अपार्टमेंट अमलै मदुगी ममल 18.5 मिलियन डॉलर ने मदु इंडियन करेंसी दा 180 करोड़ मुक ओइगनी रोनाल्डो की कार कलेक्शन पुंबगी ममल चौराकना 40 करोड़ दगी सुहेनगनी रोनाल्डो की नाकता लेबा कार सिंग दी मैक्लारेन सेना रोल रॉयस बुगाटी चिरोन मर्सिडीज 635 कोप बुगाटी बेरोन रोल रॉयस फैंटोम लंबरगिनी एवेंटाडोर मैक्लारेन MP412C फेरारी F12 TDF पोर्शे 911 टर्बो चेवरोलेट कन्वर्टिबल पोर्शे पेन मेरा 1 सिगी सुमथक्ता रोनाल्डो की मसागी गल्फ स्ट्रीम G650 कोबा प्राइवेट जेट प्लेन अमसुलै मदुगी ममल इंडियन रुपीस ता चौराकना 380 करोड़ ओइगनी सिगी जेट प्लेन से रोनाल्डो ना मसागी पर्सनल ट्रैवलिंग की ओइना यूज तवी क्रिस्टियानो रोनाल्डो की इनकम अमदी नेटवर्थ
Ronaldo entire world da adugumba celebrity amani magi Instagram follower 235 million waikre. Forbes ki according Ronaldo magi Instagram account ta supnagi post amakhakki mamal $1 million charge tawi. Supnagi Instagram khaktadagi magi annual income $47.8 million ni. Haibidi Indian currency da 340 crore oigani. Maram sina Ronaldo Malemgi top richest celebrity singi list tasu challi. Magi personal net worth $460 million ni. Indian currency da 3,400 crore mukni. Sigaloinana Ronaldo brand kayagi advertisement chutawi. Khudamoina Herbal Life Nutrition, Clear Hair Care, American Tourist, Paneer Glass, Sport Lobster, Emirates Airlines nachingba. Magi nomagi suit ki mamal 8 to 10 crore rupees ni. Report ki according Ronaldo Juventus ki oina sanabagi damak chahida $600 million haibadi Indian currency da 450 crore muk phangi. Ronaldo na Nike company ga $1 billion da haibadi Indian rupees da 7,500 crore da contract sign tawki. Ronaldo sports industry da asuk chawba deal sign tawba Malemgi ahanba player amani. Episode sigi oina matang sida loijere. Adomna video sibu pembiragadi like amadi share tobiyu. Loinana channel asibu ahanba thengnabibo oiragadi subscribe tobiduna mathang lakadaba video sing adong mafamda so phanganbiyu. Thank you.